Hi, I'm Lynn Toy, your host for Pod On. Welcome to Pod On, a Christian YouTube channel devoted to sharing the light of Jesus Christ through inspiring podcasts, testimonies, worship, sermons, and conversation rooted in God's Word. Mother's Day na lakpasida mama oibising nga mari lainana kananainabagidamagta lengsinduna laibiribi asi Mrs. Kabitarani, Associate Director oina UBS Bank ta pubirami aduga chahi tara mari henna investment and banking domain da experience lairabini asigi mathakta church ministry kayada involved tawduna youth mayamgi maraktasu ishorgi seba tawribini. Iche na ngasi pot ongi studio da lakpiba yam nungaizay aduga taram naukchari. Thakachari. Ahanba oina iche da ngasi hangjaningba se mama oibi amagi wahanthok se Bible ki matung ina kamaina haibirambage aduga mama oibi amagi pandam se kamaina haibiramge haiba sigi matangda khangjaningi. Yam thakachai yam phajaba question ne haina aina logjai. Bible gi matung ina ekhoi ni yengjaba matamda mama oibi asi ekhoi gi bor phanglabi adugumlaba ishwar gi yamna maru oiba ekhoi gi thawai amabu yokhatpa amasung madubu semgatle hairaga madubu pijaba pitakpa madugi darkar leiba khudima do mana malem asida leiringaida pinanabagi damakta ishwarna ekhoi gi steward haibadi madubu ngak serle hairaga ishwarna thawai adudagi semgat ningliba mong ado semnanabagi damakta chauraba thaudang ama adumaina phanglaba bor phanglabi nupi amane haina aina koigi Bible yengluraga adumaina aina haidok chaningi aduga mathang tarakpada hoji haibi kiba mama oibigi pandam gi matang dani ko hoji haibi kiba do ado pandam oina ekhoina yengragadi tasengnamak ekhoina hek hek sum uba matamda mama oibigi pandam se ekhoina mangonda pibiriba sinabiriba bor ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅ ꯃꯥꯒꯤꯅꯤ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯔꯒ ꯃꯗꯨꯗ ꯁꯦꯝꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯌꯦꯡꯂꯨꯔꯒꯗꯤ ꯏꯁꯣꯔꯅ ꯑꯉꯥꯡ ꯑꯗꯨ ꯃꯃꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯗꯨꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯁꯤꯟꯅꯔꯦ ꯍꯥꯏꯔꯒ ꯃꯗꯨꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯄꯤꯕ ꯃꯇꯝꯗ ꯑꯣꯅꯔ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯄꯤꯕꯤꯈꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯊꯦꯡꯅꯖꯗꯦ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛ ꯀꯩꯅꯣ ꯏꯁꯣꯔꯒꯤ ꯉꯁꯥꯏꯒꯤ ꯊꯧꯗꯥꯡ ꯍꯥꯏꯖꯈꯤꯕꯗꯣ ꯉꯁꯥꯏꯒꯤ ꯄꯨꯒꯗꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯝꯒꯗꯕ ꯌꯣꯛꯀꯗꯕ ꯏꯁꯣꯔꯅ ꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯄꯨꯒꯗꯧꯕ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯗꯨꯕꯨ ꯉꯥꯛꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗ ꯅꯣꯂꯛꯄ ꯊꯃꯣꯏ ꯑꯃꯒ ꯂꯣꯏꯅꯅ ꯃꯗꯨꯗ ꯆꯪꯁꯟꯖꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕ ꯐꯥꯎꯕꯀꯣ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯝꯒꯠꯆꯒꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯂꯦꯞꯆꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯟꯗꯝꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯝꯂꯞꯅ ꯃꯄꯨꯡ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕꯗ ꯃꯃꯥꯁꯤꯡꯁꯤ ꯏꯁꯣꯔꯒꯤ ꯕꯣꯔ ꯐꯪꯂꯕꯤꯅꯤ ꯅꯠꯇ꯭ꯔꯒ ꯃꯣꯏꯁꯦ ꯑꯉꯥꯡꯁꯤꯡꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯕꯗ ꯀꯩꯅꯣ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯗꯤ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕꯤꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗ ꯃꯃꯥꯁꯤꯡꯁꯦ ꯈꯜ ꯑꯃ ꯊꯝꯕꯤꯕꯒꯨꯝꯅ ꯍꯦꯛ ꯍꯦꯛ ꯎꯏꯀꯣ ꯑꯗꯣ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐꯕ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯕꯦꯟꯆꯃꯥꯔꯛꯀ ꯂꯩꯕ꯭ꯔꯥ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯃꯥꯁꯤꯡꯅ ꯀꯔꯝꯅ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯊꯝꯕꯤꯌꯨ ꯏꯆꯦ ꯕꯦꯟꯆꯃꯥꯔꯛ ꯅꯠꯇ꯭ꯔꯒ ꯕꯥꯔ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯏꯁꯝ ꯁꯝꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯕꯥꯏꯕꯜ ꯑꯩꯈꯣꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯇꯁ ꯕꯥꯔ ꯅꯠꯇ꯭ꯔꯒ ꯕꯦꯟꯆꯃꯥꯔꯛ ꯍꯥꯏꯕ ꯑꯗꯨꯒꯨꯝꯂꯕ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯗꯒꯤ ꯏꯁꯣꯔꯅ ꯄꯥꯝꯕ ꯅꯠꯇ꯭ꯔꯒ ꯌꯧꯅꯅꯕ ꯍꯥꯏꯕꯁꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯑꯩꯈꯣꯏꯅ ꯕꯦꯟꯆꯃꯥꯔꯛ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯑꯩꯈꯣꯏꯅ ꯌꯦꯡꯂꯒꯁꯨ ꯄꯔꯐꯣꯔꯃꯦꯟꯁꯀ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯕꯦꯟꯆꯃꯥꯔꯛ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯒꯨꯝꯂꯕ ꯀꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯃꯛꯇ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯄꯔꯐꯣꯔꯝ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯁ꯭ꯇꯦꯇꯁ ꯑꯃ ꯌꯧꯅꯕ ꯍꯣꯠꯅꯕꯗꯨꯅꯦꯕ ꯑꯗꯨ ꯌꯧꯗ꯭ꯔꯒꯅ ꯕꯦꯟꯆꯃꯥꯔꯛꯇꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯌꯧꯔꯒꯅ ꯕꯦꯟꯆꯃꯥꯔꯛ ꯌꯧꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯗꯨ ꯍꯦꯜꯂꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯔꯁꯦꯟꯇꯦꯖꯀ ꯃꯌꯥꯝ ꯑꯃ ꯄꯤꯔꯒ ꯑꯗꯨꯒꯨꯝꯂꯕ ꯅꯝꯕꯔꯁ ꯃꯌꯥꯝ ꯑꯃ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯉꯦꯕ ꯑꯗꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯥꯟꯗꯝ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯌꯦꯡꯂꯨꯔꯒꯗꯤꯀꯣ ꯑꯗꯨꯒꯨꯝꯂꯕ ꯕꯦꯟꯆꯃꯥꯔꯛ ꯑꯗꯨꯒꯨꯝꯂꯕ ꯁ꯭ꯇꯦꯇꯁ ꯕꯥꯔ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯤꯟꯊꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯔꯣꯏꯕꯒꯤꯗꯣ ꯃꯇꯦꯛ ꯈꯛꯇꯪ ꯍꯟꯕꯤꯔꯣ ꯍꯥꯏꯕꯗꯤ ꯕꯦꯟꯆꯃꯥꯔꯛꯇꯣ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯃꯥꯁꯤꯡꯅ ꯀꯔꯝꯅ ꯌꯧꯕ ꯉꯝꯒꯅꯤ ꯑꯗꯣ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕ ꯃꯇꯝꯗ ꯕꯦꯟꯆꯃꯥꯔꯛ ꯍꯥꯏꯕ ꯑꯃꯁꯦ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯂꯩꯇꯕ ꯃꯔꯝꯅ ꯃꯃꯥꯁꯤꯡꯅ ꯍꯣꯠꯅꯔꯤꯕ ꯑꯁꯦ
ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯀꯩꯅꯣꯝꯃ ꯐꯪꯅꯅꯕ ꯄꯔꯐꯣꯔꯃꯦꯟꯁ ꯕꯦꯁꯤꯁꯇ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯍꯣꯠꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯝ ꯁꯝꯅ ꯑꯗꯨꯝ ꯈꯨꯝꯖꯒꯦ ꯏꯆꯦꯅ ꯍꯧꯖꯤꯛ ꯊꯝꯕꯤꯈ꯭ꯔꯦ ꯀꯩꯅꯣ ꯕꯦꯟꯆꯃꯥꯔꯛ ꯂꯩꯇꯦ ꯍꯥꯏꯅ ꯀꯩꯒꯤꯅꯣꯗꯤ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯑꯣꯏꯔꯁꯨ ꯃꯥꯗꯤ ꯁꯤ ꯇꯧꯔꯗꯤ ꯑꯁ ꯑꯐꯕꯤꯅꯤꯒꯨꯝꯕ ꯍꯦꯛ ꯍꯥꯏꯕꯤꯕꯒꯨꯝꯕꯀꯣ ꯁꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯎꯖꯩꯀꯣ ꯃꯃꯥꯁꯤꯡ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯁꯥꯁꯦ ꯃꯇꯣꯝꯗ ꯃꯈꯣꯏꯁꯦ ꯑꯐꯕꯤ ꯃꯃꯥ ꯑꯃ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯖꯕ ꯅꯠꯇ꯭ꯔꯒ ꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯑꯐꯕꯤ ꯃꯃꯥ ꯅꯠꯇꯦ ꯍꯦꯛ ꯍꯦꯛ ꯍꯥꯏꯅ ꯍꯥꯏꯕꯤꯕ ꯐꯥꯎꯍꯟꯕꯤꯕ ꯁꯨꯝ ꯂꯩꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯣꯏꯔꯣ ꯑꯃꯅꯕꯨ ꯑꯗꯨꯝ ꯁꯣꯁꯥꯏꯇꯤꯅꯕꯨ ꯑꯣꯏꯔꯣ ꯑꯗꯨꯝ ꯈꯜꯍꯟꯕꯤꯕꯁꯨ ꯁꯨꯝ ꯇꯥꯖꯩ ꯍꯥꯏꯕꯀꯣ ꯑꯗꯨ ꯃꯁꯤꯗ ꯏꯆꯦꯒꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯒꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯀꯣꯏꯁꯟꯗꯨꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯩꯅꯖꯈꯤꯕ ꯃꯇꯝꯗ ꯍꯥꯏꯐꯦꯠ ꯈꯪꯕ ꯉꯝꯕꯗꯨꯗꯤ ꯏꯁꯣꯔꯅ ꯕꯦꯟꯆꯃꯥꯔꯛ ꯍꯥꯏꯕ ꯑꯃ ꯁ꯭ꯇꯦꯇꯁ ꯍꯥꯏꯕ ꯑꯃ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯁꯨꯔꯒ ꯅꯣꯝꯂꯒ ꯑꯁꯤꯃꯛ ꯌꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯈꯪꯃꯤꯟꯅꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯀꯣꯏꯁꯟꯗꯨꯗꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯍꯥꯛꯁꯤ ꯃꯁꯥ ꯃꯊꯟꯇ ꯑꯐꯕꯤ ꯃꯃꯥ ꯑꯃ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯅ ꯈꯟꯖꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯄꯣꯏꯟꯠꯁꯦ ꯁꯣꯁꯥꯏꯇꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯤꯕ ꯃꯑꯣꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯍꯣꯡꯂꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯒꯤ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯃꯌꯥꯝꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯃꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯁꯣꯔꯅ ꯄꯤꯔꯤꯕ ꯄꯥꯟꯗꯝꯗꯣ ꯍꯥꯏꯗꯤ ꯃꯍꯥꯛꯇꯤ ꯃꯃꯥꯗꯨꯗꯤ ꯁ꯭ꯇꯨꯋꯥꯔꯠ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯉꯥꯡꯗꯨꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯄꯥꯝꯂꯤꯕ ꯂꯝꯕꯤꯗꯨꯗ ꯑꯉꯥꯡꯕꯨ ꯆꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯄꯨ ꯃꯍꯥꯛꯅ ꯉꯥꯛ ꯁꯦꯟꯅ ꯂꯩꯕ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛꯂꯦ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯅꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯧꯋꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯂꯧꯗ꯭ꯔꯦ ꯍꯥꯏꯔꯃꯛꯁꯨ ꯉꯁꯥꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯇꯥꯔꯦ ꯍꯥꯏꯔꯒ ꯃꯃꯥꯗꯨꯅ ꯄꯔꯐꯣꯔꯃꯦꯟꯁꯇ ꯑꯣꯏꯅ ꯆꯠꯂꯛꯄ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯕꯦꯟꯆꯃꯥꯔꯛꯇꯨ ꯑꯩꯈꯣꯏꯅ ꯆꯥꯡꯗꯝꯅꯕ ꯌꯦꯡꯕ ꯃꯇꯝꯗ ꯄꯔꯐꯣꯔꯃꯦꯟꯁ ꯕꯦꯁꯤꯁꯀ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯃꯔꯤ ꯂꯩꯅꯅ ꯄꯨꯁꯤꯟꯖꯔꯒ ꯌꯦꯡꯃꯤꯟꯅꯈꯤꯗꯅ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯉꯁꯥꯏ ꯄꯤꯔꯤꯕ ꯊꯧꯗꯥꯡ ꯏꯁꯣꯔꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯀꯔꯤꯅೋ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯁꯤ ꯑꯉꯥꯡꯗꯨꯕу ꯉꯥꯛ ꯁꯦꯟꯅꯕꯒꯤꯅꯤ ꯍꯥꯏꯕꯁꯤꯡ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛꯂꯔꯦ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯃꯒ ꯆꯥꯡꯗꯝꯅꯕ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯃꯥ ꯑꯃꯕꯨ ꯍꯥꯏꯕꯗꯤ ꯑꯐꯕ ꯃꯃꯥꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯅꯁꯨ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯃ ꯁꯦꯠ ꯇꯧꯕꯤꯕ ꯑꯩꯈꯣꯏꯅꯁꯨ ꯁꯣꯁꯥꯏꯇꯤꯅꯁꯨ ꯁꯦꯠ ꯇꯧꯖꯕ ꯑꯗꯨꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁ ꯃꯈꯣꯏꯅ ꯁꯦꯠ ꯇꯧꯔꯤꯕ ꯇꯁꯦꯡꯅꯃꯛ ꯏꯁꯣꯔꯗꯒꯤꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯁꯤꯡꯅ ꯆꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯋꯥꯈꯟꯗꯀꯣ ꯇꯁꯦꯡꯅꯃꯛ ꯍꯦꯟꯗꯦ ꯍꯥꯏꯕ ꯅꯠꯇꯕꯤꯗ ꯍꯦꯟꯕ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯦꯟꯕ ꯃꯥꯟꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯉꯥꯡꯁꯤ ꯌꯣꯛꯄ ꯃꯇꯝꯗ ꯃꯃꯥꯗꯨꯒꯤ ꯃꯤꯠꯌꯦꯡꯗ ꯃꯥꯅ ꯍꯦꯟꯈꯤꯕꯒꯨꯝꯅ ꯈꯟꯕ ꯅꯠꯇ꯭ꯔꯒ ꯁꯣꯁꯥꯏꯇꯤꯅ ꯈꯟꯕ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯟꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯒꯤ ꯀꯝꯄꯦꯔꯤꯖꯟꯁ ꯃꯈꯣꯏꯅ ꯏꯁꯣꯔꯗꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯅ ꯁꯦꯝꯕꯀꯣ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯇꯁ ꯕꯥꯔ ꯕꯦꯟꯆꯃꯥꯔꯛ ꯏꯃꯨꯡꯒꯤ ꯊꯕꯛꯀꯨꯝꯕꯗꯣ ꯅꯪꯉꯒꯅ ꯃꯥꯁꯦ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕꯤ ꯃꯃꯥꯅꯤꯒꯨꯝꯕ ꯍꯥꯏꯕꯤꯕꯒꯨꯝꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯔꯐꯦꯛꯁꯟ ꯑꯃꯒꯤ ꯊꯕꯛꯁꯤꯅ ꯅꯪꯂꯀꯥꯟꯗ ꯊꯕꯛꯁꯤꯅ ꯅꯪꯂꯦ ꯍꯥꯏꯔꯒ ꯑꯉꯥꯡꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯃꯊꯪ ꯇꯧꯈ꯭ꯔꯒꯅ ꯌꯥꯝꯅ ꯑꯐꯕꯤꯅꯤ ꯍꯦꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯃꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯅ ꯈꯤꯇꯪ ꯊꯦꯡꯊꯕꯤꯒ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯗꯣ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯒ ꯍꯥꯏꯕ ꯑꯗꯨꯅ ꯀꯝꯄꯦꯔꯤꯖꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯂꯩꯔꯤꯕ ꯅꯣꯔꯝꯁ ꯑꯗꯒꯤ ꯃꯁꯥꯅ ꯁꯦꯠ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯅꯦ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯏꯆꯦꯅꯁꯨ ꯍꯧꯖꯤꯛ ꯃꯃꯥꯁꯤꯡꯒꯤ ꯄꯔꯐꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯃꯃꯥꯁꯤꯡꯅ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨꯅꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯃꯣꯏꯅ ꯍꯦꯛ ꯍꯦꯛ ꯈꯟꯖꯕꯒꯨꯝꯕꯁꯨ ꯎꯖꯩꯀꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯄꯤꯕꯤꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯄꯥꯟꯗꯝꯁꯦ ꯄꯥꯟꯗꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯄꯥꯝꯖꯔꯤꯕ ꯑꯐꯕ ꯃꯃꯥ ꯍꯥꯏꯕꯁꯤꯒ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯏꯆꯦꯅ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗꯣ ꯂꯤꯟꯊꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕ ꯀꯣꯏꯁꯟ 2-3 ꯃꯃꯥꯡꯗ ꯌꯦꯡꯈꯠꯆꯔꯒꯗꯤ ꯑꯗꯨꯝ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯄꯅꯦ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯔꯒꯀꯣ ꯃꯃꯥꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯈꯣꯏꯁꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯅꯤꯀꯣ ꯅꯠꯇ꯭ꯔꯒ ꯃꯇꯤꯛ ꯆꯥꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯐꯕꯤ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯈꯜꯂꯤꯕꯁꯤ ꯑꯁꯤ ꯀꯔꯤꯅ ꯑꯣꯏꯕ ꯌꯥꯕꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯗꯨꯒꯨꯝꯗꯨꯅ
ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛꯇꯅꯤ ꯍꯥꯏꯕꯖꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯕꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯅꯣꯔꯝꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯏꯟꯐ꯭ꯂꯨꯋꯦꯟꯁ ꯂꯥꯛꯑꯦ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯑꯃꯕꯨ ꯌꯦꯡꯉꯀꯥꯟꯗ ꯑꯃꯒ ꯃꯁꯥ ꯃꯊꯟꯇ ꯀꯝꯄꯦꯌꯔ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯅꯥꯅꯁꯨ ꯑꯩꯉꯣꯟꯗ ꯂꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯆꯨꯝꯃꯤ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯂꯧꯁꯤꯟꯖꯔꯦ ꯍꯥꯏꯔꯒ ꯏꯁꯥꯕꯨ ꯈꯜ ꯑꯃ ꯑꯣꯜꯂꯒ ꯌꯦꯡꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯃꯃꯥꯁꯤꯡꯗ ꯌꯥꯝ ꯇꯠꯇꯅ ꯊꯣꯛꯑꯦ ꯑꯁꯤ ꯑꯩꯅ ꯀꯩꯅꯣꯒꯤ Ohio University ki male aina sum akoigi research paper ama aina 2024 da phongba adusu aina haipet yengjabane adudasu adumak asumaina adum aina thengnajai haibadi ase society ama khaktagi natte ko asi yam mama da thokpa ngaktane ba adu asi thoki basi karigino hai taragadi khuna pusanjarakpa matamda adum lakli basi masagi mama adugi wakhanda masagi society gi thokliba mayam natraga social media da uriba mahaki wakhanda phai aphabagi aikogi level ama mana set togna thamjakibado adu do yorokta matamda mama singsina khanbase mahaksi mapum phadabi mamani natraga aphabi mama ama natre masa singsi yokpa matamda aikogi mapum phana pizaba ngamje haiba adugumba mayam ase sumaina laeba aduga aroibagi linthoina hangbikibadu ishorgi pandamga karamna khetnai haiba si oini haina ina khanje karamna khetnaba leibage adu ishorgi pandam sida khoina mamangda hanbada khoina nai nazagibodo ishorgi pandam asidadi mama oibi haisi performance based haibadi aina mayam adu yenglaga koibagi mayam asi yenglaga tangdamnaraga aigi wakan asida status ama set tawre harakanda adugi matungina aina isa asibu ko kai haitare ko gi pressurize tawre haraga force tawraga chatpa adu natte shogi pandamda masai hai ki bagumduna thawai adugi mapudi ishorni ko aduna mama adu da pibiriba angang adu khudolni adugi mapudi ishorni mama adudi taibang pangba da leiriba matam masida angang adu ngak shenanabne aduna mama aduna asigi pandam ase khangba taragadi haibadi aina isa ithante pressurize tawrakanda mayamga comparison tawrakanda tawriba se ishorgi pandam asiga onare ishona haibadudi aingonda madugi responsibility do sinare hairakanda ishona pamiba mong adu da chingbneba aigi performance adu natte haidi aina mana mahagna sumaina tawkre aina sumaina tawguni haibadudi ishorgi wahidagidi onare dana aduna adugumlabadu natte adu khetnaribasi hojik haikibagumduna akogi miyoibasingna marakta lerakpa matamda mayam mama singsina masagi expectation set tawrakpa comparison tawrakpa society norms mayam ase koigi yenglakpa natragana social media gi influence mayam ama lakle haraga masa mathanda set tawba ko adina sum khanjabada so sigi matang se adum mina so haibi ba haitare macha se phatradi as mama phatta tawini kaina haibi ba gumba ko jumme adune lintoina je hairibado koi mama se angang sina kitang soiba matamda mama khaktana natana hoje khoina ayamba sana kibuduna mama duna lokshin jaraga mama duna solle natraga ngamdre ko ada phabi mama oidre haiduna khanbane ba aduga chapmana na linthoina hairiba dugumduna mama khaktana natana magi koibada leiba mayam asina su atopa mama singna ko topa mama singna atopa imung manung singna tawriba singdu ure harakanda mama amada natraga imung amada yengle hairaga adugi ngasai miyoi adugi makhanda thamliba expectations to thamliba bar adu puchalle hairaga onbana maram oi harakanda mama adu da koigi phattabi mama ni jaibi ki bodo natraga mama adu afaba nate sum mayam asisu adum thogle na mama ina yam haijege hojik angang sing yokpada mama sing si steward oine shona season bibani haibagi na hojik angang sing gi matang mu pusinjarake so angang sing si shorgi khudol ni haiba taragadi karigumba matamda mama oibi kharana mama oibagi thaudang asi potlum oina lowri basi karigino yamna mari leinaba asiki mamang da koina haina kibaduga yamna mari leinaba ko question haina ina lojai ꯑꯩꯈꯣꯏꯅ ꯄꯥꯟꯗꯝꯒ ꯂꯣꯏꯅꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒꯨꯝꯂꯕ ꯈꯨꯗꯣꯜꯅꯤꯀꯣ ꯈꯨꯗꯣꯜꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯉꯦ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯗꯨ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯍꯥꯏꯕꯤ ꯑꯗꯨꯕꯨ ꯃꯃꯥꯁꯤꯡꯁꯤꯅ ꯈꯨꯗꯣꯜꯒꯤ ꯃꯍꯨꯠꯇ ꯕꯔꯗꯟ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯨꯝ ꯑꯣꯏꯅ ꯂꯧꯔꯛꯂꯤꯕꯁꯤ ꯉꯁꯥꯏꯒꯤ ꯏꯁꯣꯔꯅ ꯄꯤꯗꯕ ꯀꯣ ꯏꯁꯣꯔꯅ ꯁꯨꯡꯄꯤ ꯄꯤꯗꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯊꯧꯗꯥꯡ ꯏꯁꯣꯔꯅ ꯄꯤꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯀꯣ ꯍꯧꯕꯗꯒꯤ ꯅꯩꯅꯔꯒ ꯂꯥꯛꯄꯗꯣ ꯃꯃꯥ ꯑꯗꯨ angang adubu
ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯉꯩꯗ ꯁ꯭ꯇꯤꯋꯥꯔꯗ ꯑꯣꯏꯅ ꯃꯥꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯏꯔꯒꯗꯤ ꯏꯁꯣꯔꯅ ꯌꯥꯕꯤꯕ ꯃꯑꯣꯡꯗ ꯃꯄꯨꯗꯤ ꯏꯁꯣꯔ ꯑꯣꯏꯕ ꯃꯔꯝꯅ ꯃꯥꯅ ꯄꯥꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯁꯣꯔꯗ ꯉꯥꯖꯔꯦ ꯍꯥꯏꯔꯒ ꯏꯁꯣꯔꯗꯒꯤ ꯅꯤꯖꯔꯦ ꯍꯥꯏꯔꯒ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯗꯨ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯣ ꯅꯠꯇꯕ ꯑꯇꯣꯞꯄ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯉꯁꯥꯏꯒꯤ ꯏꯟꯐ꯭ꯂꯨꯋꯦꯟꯁ ꯃꯌꯥꯝ ꯂꯥꯛꯈꯤꯕꯗꯣ ꯃꯃꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯃꯃꯥ ꯑꯃꯒ ꯌꯦꯡꯅ ꯀꯝꯄꯦꯌꯔ ꯇꯧꯔꯨꯕ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯛꯄꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯒꯤꯐꯠ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯣꯜ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯧꯁꯤꯟꯖꯒꯗꯕꯗꯣ ꯕꯔꯗꯟꯅ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯄꯣꯠꯂꯨꯝ ꯑꯗꯨꯅ ꯍꯦꯟꯅ ꯃꯉꯣꯟꯗ ꯂꯩꯈꯤꯕ ꯇꯁꯦꯡꯅꯃꯛꯇꯤ ꯏꯁꯣꯔꯒꯤ ꯄꯥꯟꯗꯝ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛꯂꯛꯄꯒꯤꯅꯤꯀꯣ ꯁꯤ ꯂꯥꯛꯂꯤꯁꯦ ꯑꯗꯨꯗ ꯑꯩ ꯈꯨꯗꯝ ꯑꯃꯇꯪ ꯑꯩ ꯍꯥꯏꯖꯔꯝꯒꯦꯀꯣ ꯑꯁꯤꯗ ꯀꯃꯥꯏꯅ ꯒꯤꯐ ꯑꯁꯤꯕꯨ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯅ ꯄꯣꯠꯂꯨꯝꯗ ꯑꯣꯟꯊꯣꯛꯄ ꯌꯥꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯕ ꯌꯥꯕꯁꯤ ꯃꯃꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯉꯥꯡꯒꯤ ꯇꯤꯐꯤꯟ ꯄꯦꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯧꯁꯦꯕ ꯑꯁꯤ ꯇꯧꯕ ꯃꯇꯝꯁꯤꯗꯀꯣ ꯄꯦꯛ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯃꯥ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯧꯗꯥꯡ ꯀꯣ ꯃꯥꯁꯤ ꯃꯃꯥ ꯈꯛꯇ ꯅꯠꯇꯦ ꯅꯨꯄꯤꯁꯨ ꯑꯣꯏꯔꯤꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯧꯗꯥꯡ ꯃꯌꯥꯝ ꯄꯨꯏ ꯑꯇꯣꯞꯄꯒꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯃꯃꯥꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯠ ꯑꯣꯏꯅ ꯃꯆꯥꯗꯨꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯖꯅꯤꯡꯂꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯐꯅꯕꯅꯦ ꯍꯥꯏꯗꯨꯅ ꯇꯤꯐꯤꯟ ꯑꯃ ꯄꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯃꯇꯝ ꯂꯩꯇꯕꯅꯅꯤ ꯈꯪꯗꯦꯀꯣ ꯉꯁꯥꯏꯒꯤ ꯔꯤꯁꯣꯔꯁꯦꯁ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯗꯕꯅꯅꯤ ꯈꯪꯗꯦ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯊꯣꯡꯂꯤꯕ ꯆꯥꯛ ꯌꯦꯟꯖꯥꯡꯁꯦ ꯑꯉꯥꯡꯗꯨꯒꯤꯗꯃꯛꯇ ꯃꯃꯥꯅ ꯍꯥꯞꯄꯤꯔꯦ ꯍꯥꯏꯅ ꯈꯜꯂꯁꯦꯕ ꯑꯗꯨꯒ ꯃꯃꯥ ꯑꯉꯥꯡ ꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯆꯠꯂꯨꯔꯒ ꯀꯣ ꯃꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯃꯃꯥꯟꯅꯕꯤꯒ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕꯁꯤ ꯅꯠꯇ꯭ꯔꯒ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯤꯕꯁꯤꯒꯤ ꯇꯤꯐꯤꯟ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯒ ꯀꯣ ꯄꯨꯔꯛꯂꯦꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯅ ꯂꯧꯁꯦ ꯆꯥꯃꯤꯟꯅꯔꯦ ꯍꯥꯏꯅ ꯂꯧꯁꯦꯕ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯑꯉꯥꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯣꯏꯗꯤ ꯆꯝꯃꯤꯗꯅ ꯑꯩꯈꯣꯏꯅ ꯆꯥꯗꯅ ꯊꯛꯇꯅ ꯍꯔꯥꯎꯗꯅ ꯁ꯭ꯀꯨꯜꯗ ꯍꯜꯂꯛꯂꯦ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯃꯃꯥꯗꯨꯅ ꯇꯝꯕ ꯃꯇꯝꯗꯀꯣ ꯃꯃꯥꯗꯨꯗ ꯇꯝꯕ ꯃꯇꯝꯗ ꯑꯉꯥꯡꯅ ꯁ꯭ꯀꯨꯜꯗ ꯁꯨꯃꯥꯏꯅ ꯑꯆꯥꯄꯣꯠ ꯌꯥꯝ ꯍꯥꯎꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯤꯒ ꯆꯥꯃꯤꯟꯅꯔꯛꯂꯦ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯦ ꯍꯥꯏꯕꯗꯣ ꯑꯉꯥꯡꯗꯨꯅꯗꯤ ꯍꯔꯥꯎꯅ ꯇꯝꯖꯔꯤꯕꯅꯦꯕ ꯑꯗꯨꯏꯗꯨꯗ ꯃꯃꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯤ ꯉꯝꯗꯕꯗꯣ ꯅꯠꯇ꯭ꯔꯥ ꯑꯁꯨꯃꯥꯏꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯃꯌꯥꯝ ꯑꯃ ꯍꯥꯎꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯃꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯊꯣꯛꯄ ꯅꯠꯇꯕ ꯅꯠꯇ꯭ꯔꯒꯅ ꯃꯊꯪꯗꯗꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯍꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯊꯧꯔꯥꯡ ꯇꯧꯒꯦ ꯍꯥꯏꯅ ꯏꯆꯝ ꯆꯝꯅ ꯏꯁꯣꯔꯗ ꯆꯪꯖꯔꯒꯀꯣ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯑꯉꯥꯡꯅꯤ ꯃꯄꯨꯗꯤ ꯅꯪꯅ ꯑꯩꯈꯣꯏꯕు ꯆꯤꯡꯕꯤꯒꯗꯕꯅꯤ ꯑꯩꯕꯨ ꯄꯤꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯃꯁꯥ ꯃꯊꯟꯇ ꯄꯨꯁꯜꯂꯦ ꯍꯥꯏꯔꯒ ꯕꯔꯗꯟ ꯑꯣꯏꯅ ꯂꯧꯁꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯃꯇꯤꯛ ꯆꯥꯗꯕ ꯃꯃꯥꯒꯨꯝꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯁꯦꯝꯕ ꯃꯇꯝꯗ ꯌꯣꯛꯄꯤ ꯊꯥꯛꯄꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯃꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕꯁꯦ ꯂꯥꯛꯄꯁꯤꯡꯁꯤꯅ ꯃꯃꯥꯗ ꯉꯁꯥꯏꯒꯤ ꯒꯤꯐꯠ ꯑꯗꯣ ꯒꯤꯐꯠ ꯑꯣꯏꯅ ꯍꯔꯥꯎꯅ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯄꯤꯕꯤꯔꯤꯕꯁꯦ ꯑꯦꯛꯅꯣꯂꯦꯖ ꯇꯧꯅ ꯂꯩꯒꯗꯧꯕꯗꯣ ꯕꯔꯗꯟꯗ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣꯟꯊꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯎꯏ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯆꯨꯝꯃꯦ ꯏꯆꯦꯅ ꯍꯥꯏꯕꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯏꯃꯨꯡꯃꯛꯇꯁꯨ ꯑꯣꯏꯔꯣꯀꯣ ꯁꯨꯝ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯅꯪꯅꯕꯅꯦ ꯍꯥꯏꯗꯨꯅ ꯃꯦꯒꯤꯒꯨꯝꯕ ꯍꯦꯛ ꯍꯥꯞꯈꯤꯕ ꯕꯤꯁꯀꯤꯠꯀꯨꯝꯕ ꯁꯨꯝ ꯊꯦꯡꯅꯖꯩꯀꯣ ꯅꯨꯄꯤ ꯑꯃꯅ ꯃꯃꯥ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯈꯛꯇꯗ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯕꯤꯈꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯅꯥꯊꯩꯔꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯄꯥꯟꯗꯝꯗ ꯑꯍꯥꯟꯕꯗ ꯌꯦꯡꯈꯤꯕꯗ ꯀꯥꯟꯗꯀꯣ ꯃꯈꯣꯏꯁꯦ ꯅꯨꯄꯤꯁꯤꯡꯅꯤꯀꯣ ꯃꯃꯥ ꯑꯣꯏꯕꯤꯁꯦ ꯑꯍꯥꯟꯕꯗ ꯃꯃꯥ ꯑꯣꯏꯗ꯭ꯔꯤꯀꯥꯟꯗ ꯃꯈꯣꯏꯁꯦ ꯅꯨꯄꯤꯁꯤꯡ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯎꯖꯕ ꯐꯪꯕꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯒꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯁꯦ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯦꯝꯕꯤꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯃꯥ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯅꯨꯄꯤꯁꯦ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯒꯤ ꯊꯧꯗꯥꯡ ꯅꯠꯇꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯤꯗꯩꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯉꯁꯥꯏꯒꯤ ꯏꯁꯣꯔꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯄꯤꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯒ ꯂꯣꯏꯅꯅ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯁꯦꯝꯕꯤꯔꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗꯩꯗꯨꯗ ꯏꯁꯣꯔꯅ ꯉꯁꯥꯏꯒꯤ ꯃꯃꯥ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ ꯈꯨꯗꯣꯜ ꯑꯗꯨ ꯄꯤꯕꯤꯔꯦ ꯍꯥꯏꯔꯒ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯍꯥꯞꯆꯤꯟꯕꯤꯕꯅꯦꯕ ꯑꯁꯤꯗꯩꯁꯤꯗ ꯂꯧꯊꯣꯛꯄ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯂꯧꯊꯣꯛꯈꯤꯕ ꯂꯩꯇꯦ ꯃꯃꯥ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯑꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯊꯦꯡꯅꯗꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯤꯕ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ
ꯃꯍꯥꯛꯁꯤ ꯃꯃꯥꯅꯤ ꯀꯣ ꯃꯍꯥꯛꯁꯤ ꯅꯨꯄꯤꯅꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯧꯗꯥꯡ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯍꯥꯞꯆꯤꯟꯕꯤꯔꯛꯄꯅꯤ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯒ ꯂꯣꯏꯅꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯆꯥ ꯑꯣꯏꯅ ꯁꯦꯝꯕꯤꯈꯤꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯅꯀꯣ ꯁꯦꯝꯕꯤꯈꯤꯕꯒꯤ ꯃꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯅ ꯅꯩꯅꯖꯔꯤꯕꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ ꯏꯆꯦ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯁꯨꯝ ꯇꯥꯔꯛꯄꯁꯤꯗ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥ ꯃꯁꯨ ꯑꯃꯁꯨꯡ ꯁꯣꯁꯥꯏꯇꯤꯅ ꯃꯃꯥꯁꯤꯡꯁꯦ ꯕꯨ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯕꯨ ꯀꯔꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯗꯒꯦ ꯏꯆꯦ ꯃꯁꯤ ꯂꯤꯟꯊꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯧꯗꯥꯡꯁꯤ ꯌꯥꯝꯅ ꯆꯥꯎꯋꯦ ꯍꯥꯏꯕꯁꯤ ꯁꯦ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯃꯁꯤ ꯑꯆꯨꯝꯕ ꯑꯃꯈꯛꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯌꯦꯡꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯃꯍꯥꯛꯁꯤ ꯃꯆꯥꯅꯨꯄꯤꯅꯤꯀꯣ ꯏꯁꯣꯔꯒꯤ ꯈꯨꯁꯦꯝꯅꯤ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗꯩꯗꯨꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯊꯧꯗꯥꯡ ꯑꯃꯒꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯤꯕꯅꯦꯕ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯣ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯤꯔꯒ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯃꯈꯟ ꯃꯈꯟ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯁꯤꯡ ꯊꯥꯗꯣꯛꯄ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯇꯧꯖꯅꯤꯡꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯄ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯕꯤꯒꯗꯕꯁꯤ ꯃꯃꯥ ꯑꯣꯏꯕꯤꯗ ꯉꯁꯥꯏ ꯁꯤꯟꯅꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨ ꯄꯨꯅꯅꯕꯒꯤꯗꯃꯛꯇꯀꯣ ꯃꯃꯥꯁꯤꯡꯁꯤꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯃꯥ ꯀꯌా ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯏꯁꯣꯔꯒꯤ ꯄꯤꯕꯤꯔꯤꯕ ꯄꯥꯟꯗꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯄꯥꯟꯗꯝ ꯑꯃ ꯉꯁꯥꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯌꯦꯡꯈꯤꯕꯗꯣ ꯑꯗꯨꯗ ꯆꯠꯂꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯃꯁꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔꯥꯏꯁ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯥ ꯃꯊꯟꯇ ꯃꯔꯥꯟ ꯄꯤꯖꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯕ ꯃꯃꯥꯁꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯁꯨ ꯈꯜꯂꯒꯁꯨ ꯃꯉꯣꯟꯗ ꯑꯉꯥꯡ ꯑꯃꯕꯨ ꯏꯁꯣꯔꯅ ꯄꯤꯕꯤꯔꯤꯕ ꯊꯋꯥꯏ ꯑꯃꯕꯨ ꯌꯣꯛ ꯊꯥꯛꯇꯨꯅ ꯀꯣ ꯃꯗꯨꯕꯨ ꯆꯤꯡꯕꯤꯔꯦ ꯍꯥꯏꯔꯒ ꯑꯁꯤꯒꯤ ꯌꯣꯛ ꯊꯥꯛꯄ ꯆꯤꯡꯕꯤꯕ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯥꯏ ꯑꯩꯈꯣꯏ ꯈꯪꯉꯤꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯁꯨ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯛꯀꯅꯤꯗꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯧꯗꯥꯡꯅꯦꯕ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕꯗꯣ ꯔꯤꯂꯦꯇꯤꯚꯁꯀꯨꯝꯕ ꯑꯗꯒꯤ ꯃꯥꯒꯤ ꯅꯛꯅꯕꯁꯤꯡ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯀꯣ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯃꯥꯗꯨꯒꯤ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯈꯛꯇ ꯌꯦꯡꯉꯒ ꯃꯃꯥꯁꯨ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯃꯈꯣꯏꯗ ꯁꯥꯒꯠꯆꯈꯤꯕ ꯕꯦꯟꯆꯃꯥꯔꯛ ꯁ꯭ꯇꯦꯇꯁꯇꯨ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯆꯥꯡ ꯑꯣꯟꯕꯒꯤ ꯊꯕꯛꯁꯦ ꯃꯌꯥꯝ ꯑꯃ ꯇꯧꯔꯒꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗꯨꯗ ꯍꯦꯟꯅ ꯃꯥꯅ ꯇꯧꯖꯔꯤꯕ ꯊꯧꯗꯥꯡꯁꯤꯗ ꯑꯋꯥꯐꯝꯗ ꯑꯩꯈꯣꯏꯒꯤ ꯇꯥꯍꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏꯅ ꯊꯑꯣꯏꯅ ꯇꯥꯍꯜꯂꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦꯀꯣ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯥꯍꯜꯂꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯧꯗꯥꯡꯁꯤꯡꯁꯦ ꯈꯪꯉꯦ ꯍꯥꯏꯔꯒ ꯑꯗꯨꯅ ꯃꯃꯥꯁꯤꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤꯡ ꯃꯃꯥꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨꯒ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯥꯏꯕꯤꯕ ꯏꯃꯨꯡꯒꯤ ꯊꯕꯛꯃꯛꯇ ꯇꯧꯕ ꯑꯣꯏꯔꯁꯨ ꯆꯔꯆꯀꯨꯝꯕ ꯀꯥꯕ ꯑꯣꯏꯔꯁꯨ ꯏꯃꯨꯡꯒꯤ ꯅꯨꯄꯥ ꯍꯥꯏꯗ꯭ꯔꯥ ꯃꯣꯏꯅ ꯍꯥꯟꯅ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂ ꯆꯠꯈꯤꯕꯒꯨꯝꯕ ꯑꯗꯨꯏꯗꯤ ꯅꯨꯄꯤꯁꯤꯡꯅ ꯀꯣꯟꯅ ꯂꯥꯛꯄꯒꯨꯝꯕ ꯁꯤꯁꯦ ꯎꯏꯌꯦꯕ ꯃꯥꯅꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯂꯒꯗꯤꯀꯣ ꯈꯪꯂꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗꯩꯗꯨꯗ ꯅꯪ ꯊꯦꯡꯉꯤ ꯅꯠꯇ꯭ꯔꯒ ꯊꯦꯡꯗꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇꯀꯣ ꯅꯪ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯉꯟꯅ ꯆꯠꯄ ꯌꯥꯏ ꯀꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯅꯪꯅ ꯑꯋꯥꯕꯁꯤꯡꯗꯨꯗ ꯑꯩ ꯏꯁꯤꯡ ꯄꯥꯡꯁꯤꯜꯂꯒꯗꯤ ꯑꯩꯈꯣই ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯏ ꯑꯁꯨꯃꯥꯏꯅ ꯑꯣꯏꯅ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯏꯆꯦ ꯉꯁꯤꯒꯤ ꯑꯔꯣꯏꯕꯒꯤ ꯀꯣꯏꯁꯟꯁꯤꯗꯤ ꯃꯇꯤꯛ ꯆꯥꯗꯦꯅ ꯈꯟꯖꯔꯤꯕ ꯃꯃꯥꯁꯤꯡꯗ ꯏꯆꯦꯅ ꯀꯔꯝꯅ ꯊꯧꯒꯠꯄꯤꯅꯤꯡꯕꯒꯦ ꯍꯥꯏꯕꯁꯦ ꯊꯝꯕꯤꯌꯨ ꯏꯆꯦ ꯑꯩꯒꯤ ꯑꯩꯅ ꯌꯥꯝꯅ ꯆꯝꯅ ꯑꯩꯅ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯃꯇꯤꯛ ꯆꯥꯗꯕꯤ ꯃꯃꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅꯃꯛ ꯌꯦꯡꯂꯒꯗꯤ ꯇꯁꯦꯡꯅ ꯈꯟ ꯂꯩꯇꯦꯀꯣ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯃꯇꯤꯛ ꯆꯥꯗꯕꯤ ꯃꯃꯥ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯈꯟ ꯑꯃ ꯂꯩꯇꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯆꯦꯛꯂꯤꯁꯀꯨꯝꯕꯀꯣ ꯁꯤ ꯃꯌꯥꯝ ꯇꯧꯔꯒꯗꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯃꯥ ꯑꯣꯏꯒꯗꯣꯏꯅꯤ ꯅꯠꯇ꯭ꯔꯒ ꯑꯣꯏꯔꯣꯏ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯕꯦꯟꯆꯃꯥꯔꯛ ꯑꯃ ꯌꯧꯔꯒꯗꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯃꯥꯅꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯃꯥ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯖꯔꯅꯤꯗꯨꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯦꯕ ꯅꯨꯄꯤꯁꯤꯡ ꯏꯁꯣꯔꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯄꯨꯕꯤꯔꯤꯕꯤ ꯉꯁꯥꯏꯒꯤ ꯄꯤꯕꯤꯔꯤꯕ ꯈꯨꯗꯣꯜ ꯑꯗꯨꯕу ꯏꯁꯣꯔꯒꯤ ꯌꯣꯛ ꯊꯥꯛꯇꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯆꯠꯂꯤꯕ ꯃꯈꯣꯏꯁꯤꯡꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤꯅ ꯀꯣ ꯃꯃꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯕꯦꯁ ꯑꯣꯏꯕꯀꯣ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯕꯦꯁ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯩꯅ ꯏꯁꯥꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁ ꯊꯝꯕ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ
ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁ ꯍꯥꯏꯔꯒꯁꯨ ꯑꯗꯨꯃꯛ ꯌꯥꯅꯤ ꯑꯗꯨꯒꯨꯝꯕꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯂꯦ ꯍꯥꯏꯔꯒꯅꯦ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯑꯣꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕ ꯊꯧꯗꯥꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯨ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯉꯥꯛ ꯁꯦꯟꯕ ꯑꯗꯨꯅꯤ ꯏꯁꯣꯔꯅ ꯄꯤꯕꯤꯔꯤꯕ ꯂꯝꯕꯤ ꯁꯦꯝꯅꯤꯡꯂꯤꯕ ꯃꯑꯣꯡ ꯏꯁꯣꯔꯅ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯕꯤꯔꯤꯕ ꯍꯌꯦꯡ ꯄꯨꯔꯛꯀꯗꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗꯣ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯕꯤꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯆꯪꯖꯔꯦ ꯍꯥꯏꯔꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯑꯩꯒꯤ ꯑꯋꯥꯠꯄ ꯃꯇꯝꯗ ꯏꯁꯣꯔ ꯂꯩꯔꯤ ꯑꯗꯒꯤ ꯑꯩꯅ ꯑꯗꯨꯒꯨꯝꯂꯕ ꯗꯤꯁꯇ꯭ꯔꯦꯛꯁꯟꯁ ꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯅꯣꯔꯝꯁ ꯅꯠꯇ꯭ꯔꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯏꯟꯐ꯭ꯂꯨꯋꯦꯟꯁ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯏꯁꯥ ꯏꯊꯟꯇꯅ ꯁꯦꯝꯒꯠꯆꯕ ꯑꯗꯨꯒꯨꯝꯂꯕ ꯕꯥꯔ ꯁ꯭ꯇꯦꯇꯁ ꯑꯗꯨꯒꯨꯝꯂꯕ ꯇꯥꯗꯅꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯉꯁꯥꯏꯒꯤ ꯄꯥꯟꯗꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯟꯅ ꯍꯟꯅ ꯆꯪꯁꯤꯟꯖꯕ ꯃꯃꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯄꯤꯕꯤꯔꯤꯕ ꯒꯤꯐ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯑꯦꯛꯁꯦꯞ ꯇꯧꯖꯔꯒꯀꯣ ꯏꯁꯣꯔꯕꯨ ꯑꯦꯛꯅꯣꯂꯦꯖ ꯇꯧꯖꯕꯒ ꯂꯣꯏꯅꯅ ꯖꯔꯅꯤ ꯑꯗꯨꯗ ꯃꯥꯡ ꯊꯥꯅ ꯆꯠꯈꯠꯄ ꯃꯃꯥꯁꯤꯡ ꯑꯣꯏꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯉꯁꯤ ꯏꯆꯦꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯛꯄꯤꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯄꯥꯟꯗꯝ ꯊꯧꯗꯥꯡꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯕꯤꯔꯝꯕ ꯏꯆꯦꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯌꯥꯝꯅ ꯆꯝꯕ ꯈꯨꯗꯣꯜ ꯑꯃ ꯄꯣꯠ ꯑꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯦꯗ ꯇꯝꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯄꯣꯠꯂꯣꯟꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ngasi thauram asibu mityeng tabiriba khwaipum namakpu thagatpaga loinana ikai khumnaba uchari lakadaba matamda pot onna anauba tharam kaya ama puduna lakjage miyamna nungsibiduna channel asibu support tawbiu aduga karamba topic singda discuss tawhanningbage haibado comment haibiram mayambu thagatchari